ꯈꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯂꯧꯔꯤꯌꯥꯗꯣ ꯁꯣꯡꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯎꯆꯣ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯍꯦꯛ ꯆꯠꯇꯦꯁꯦ ꯍꯩ ꯅꯥꯎꯕ ꯅꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯅꯪꯕꯣ ꯍꯩ ꯂꯥꯎ ꯍꯩ ꯂꯧꯔꯤꯌꯥꯗꯣ ꯁꯣꯡꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯐꯥꯟꯗꯣꯛꯎꯆꯣ ꯑꯃꯨꯛꯇ ꯐꯥꯟꯗꯣꯛꯎꯆꯣꯕ ꯂꯧꯕꯨꯛ ꯆꯠꯄꯩ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯍꯩ ꯅꯪ ꯇꯌꯥꯏ ꯍꯥꯏꯔ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯤꯗꯨ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪ ꯇꯥꯆꯧ ꯐꯪꯉꯤ ꯁꯦꯜ ꯐꯪꯉꯤ ꯐꯪꯗꯦ ꯈꯪꯗꯦ ꯑꯗꯨꯒ ꯑꯗꯥꯒ ꯍꯥꯏꯗꯅ ꯄꯪꯆꯠꯇ ꯆꯠꯇꯅ ꯂꯩ ꯍꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤꯗꯅ ꯀꯔꯤ ꯅꯣꯏ ꯄꯥꯕꯨꯡ ꯑꯧ ꯀꯠꯇꯔꯤꯗꯣ ꯍꯣ ꯑꯩꯅꯦ ꯃꯉꯣꯟꯗ ꯍꯥꯏꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯥ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯆꯔꯒꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯀꯇꯟꯗꯅꯅꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯕꯅꯦ ꯌꯥꯍꯧꯔꯛꯄꯒ ꯑꯩꯒꯤ ꯋꯥꯔꯤꯅꯤꯅ ꯇꯧꯔꯤꯁꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤꯅꯦꯍꯦ ꯃꯥꯅ ꯇꯟꯕꯅ ꯍꯦꯜꯂꯤꯕꯅꯤꯅꯦ ꯑꯁ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯒꯗꯕ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯗꯣ ꯏꯃꯥ ꯑꯩ ꯂꯧꯔꯤꯌꯥꯗꯣ ꯐꯠꯂꯣ ꯐꯟꯗꯣꯛꯔꯒꯦ ꯑꯗꯣ ꯂꯨꯄꯥ 100 ꯈꯛꯇ ꯄꯤꯌꯨꯗꯅ ꯀꯔꯤ ꯂꯨꯄꯥ 100 ꯍꯥꯏꯕ ꯍꯩ ꯅꯪꯗꯤ ꯂꯥꯏꯔꯗꯅꯅꯦ ꯅꯌꯥꯝꯕ ꯅꯊꯛ ꯊꯣꯡꯕ ꯑꯅꯤꯗꯣ ꯅꯣꯡꯃꯇ ꯂꯨꯄꯥ 50 ꯐꯥꯅ ꯄꯤꯕ ꯅꯠꯇꯦ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯗꯧꯕ ꯋꯥꯗꯣ ꯏꯃꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ ꯌꯥꯔꯦꯁꯦ ꯍꯥꯏꯖꯔꯣꯏ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯉꯥ ꯊꯣꯡꯉꯝꯃꯣ ꯊꯣꯡꯉꯅꯤ ꯌꯥꯏ ꯊꯣꯡꯉꯝꯒꯦꯗ ꯑꯁ ꯄꯥꯕꯨꯡ ꯅꯪꯁꯨꯅꯦ ꯂꯧꯕꯨꯛ ꯈꯔ ꯆꯠꯖꯥꯏꯅꯤ ꯄꯥꯕꯨꯡꯁꯤ ꯆꯍꯤꯅꯒ ꯌꯥꯝꯁꯤꯜꯂꯛꯄꯁꯤꯗ ꯂꯧꯕꯨꯛ ꯆꯠꯇꯧꯁꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯍꯣ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯉꯥ ꯊꯣꯡꯉꯝꯃꯣ ꯍꯥꯏꯁꯤꯅꯤ ꯍꯩ ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯣꯛꯀꯅꯤꯀꯣ ꯉꯥꯗꯣ ꯊꯣꯡꯕꯤꯔꯨꯔꯣꯗꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯑꯍꯥꯎꯕ ꯑꯝꯇ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕꯁꯤꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯍꯥꯏꯖꯔꯤꯅꯤꯅꯦ ꯏꯁ ꯄꯤꯖꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯍꯣꯏ ꯐꯥꯎꯕꯗꯤ ꯈꯨꯝꯕꯤꯕ ꯌꯥꯏꯗꯅ ꯍꯣ ꯌꯥꯏꯌꯦ ꯑꯗꯨꯗꯤꯅꯦ ꯃꯥꯡꯒꯣꯟꯁꯤꯗꯅꯦ ꯉꯥꯟꯊꯣꯏꯗꯅ ꯐꯝꯕꯤꯍꯧꯔꯣ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯊꯕꯛ ꯁꯨꯖꯍꯧꯔꯨꯈꯤꯒꯦ ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗ ꯇꯧꯔꯤꯁꯦ ꯐꯝꯒꯗꯧꯕꯒꯥꯁꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯁ ꯑꯁꯨꯝ ꯅꯥꯀꯟꯗ ꯆꯠꯂꯣ ꯍꯥꯏꯔꯒ ꯁꯣꯏꯔꯦꯃꯤ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯅꯅꯦ ꯇꯟꯖꯥꯁꯤꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯀꯗꯕꯅꯦꯕ ꯍꯜꯂꯣ ꯊꯥꯗꯣꯏ ꯍꯥꯎ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯑꯥ ꯍꯧꯖꯤꯛ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯕꯅꯦ ꯅꯦꯠꯇ ꯑꯞꯂꯣꯗ ꯇꯧꯔꯕꯅꯦ ꯍꯥ ꯌꯦꯡꯉꯣ ꯑꯁ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯁ ꯏꯗꯤ ꯄꯥꯛꯅ ꯏꯔꯝꯗꯝꯅꯦ ꯂꯥꯏꯅ ꯆꯥꯟꯕꯤꯗꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗꯒ ꯐꯥꯎꯔꯝꯃꯗꯤ ꯐꯅꯤꯗ ꯁꯤꯗ ꯂꯩꯔꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯁꯤꯗ ꯍꯥꯟꯅ ꯌꯦꯡꯉꯒꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯦꯀꯦꯟꯗꯒ ꯌꯥꯎ ꯆꯠꯂꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯁ ꯁꯤꯗꯁꯨ ꯌꯥꯎꯗ꯭ꯔꯦ ꯊꯥꯔꯠ ꯗꯤꯕꯤꯖꯟꯁꯤꯗ ꯌꯥꯎꯔꯝꯃꯗꯤ ꯐꯅꯤꯗ ꯑꯁ ꯊꯥꯔꯠ ꯗꯤꯕꯤꯖꯟꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯐꯦꯜ ꯑꯣꯏꯔꯦꯅꯦ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯈꯣꯏ ꯇꯥꯆꯧ ꯈꯣꯏ ꯂꯥꯛꯑꯒ ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ ꯑꯁ ꯍꯣꯔꯦꯟꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯨꯔꯅꯤꯕ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯍꯩꯁ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯐꯔꯅꯤ
ꯊꯥꯗꯩꯁꯤꯕꯨ ꯉꯥꯎꯕ ꯅꯠꯇ꯭ꯔꯥꯅꯦ? ꯏꯇꯣꯝꯗ ꯆꯠꯄꯁꯦ ꯍꯌꯦꯡ ꯃꯤꯅ ꯎꯁꯤꯜꯂꯣꯏ. ꯃꯁꯤ ꯌꯥꯝꯁꯨ ꯄꯪꯕꯅꯦ. ꯃꯁꯤ ꯅꯝꯗꯅ ꯄꯨꯈꯤꯗꯕ ꯌꯥꯗꯦ. ꯅꯥꯎꯕ! ꯅꯥꯎꯕꯣ! ꯅꯥꯎꯕꯣ! ꯑꯩꯉꯣꯟꯗꯔꯅꯦ? ꯍꯣꯏ ꯑꯩꯉꯣꯟꯗꯔꯣ? ꯃꯥꯅꯦ. ꯑꯁꯤꯗꯤ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯊꯥꯗꯣꯏꯗꯣꯏꯅꯤꯅꯦ. ꯁꯤ ꯂꯥꯛꯑꯣ. ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯊꯣꯡꯗꯤ ꯆꯥꯗꯕꯅꯤꯗ. ꯑꯣ ꯀꯔꯤ ꯂꯩꯔꯒꯦ? ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩ ꯇꯥꯏꯌꯦ. ꯀꯟꯅ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯕ. ꯂꯥꯛꯑꯣꯕ ꯁꯤꯗ. ꯂꯩ. ꯊꯥꯗꯣꯏ, ꯀꯔꯣꯝꯗꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯧꯖꯤꯜꯂꯛꯏꯁꯤꯅ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏ 12ꯀꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯑꯦꯕ. ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯗꯤ ꯊꯥꯁꯨ ꯊꯥꯗꯅ ꯀꯗꯥꯏ ꯍꯥꯏꯗꯣꯛꯄ ꯌꯥꯎꯗꯣꯏꯕ? ꯑꯁ ꯅꯪꯒꯤ ꯅꯠꯇꯦꯃꯤ, ꯑꯩ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ. ꯑꯗꯨꯅ ꯏꯕꯥꯅꯤ ꯃꯇꯝ ꯈꯔ ꯀꯥꯏꯗꯅ ꯂꯣꯠꯂꯨꯁꯦꯅ ꯍꯥꯏꯕꯤꯕ ꯋꯥꯅꯤꯗ. ꯅꯪꯅ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯒ ꯑꯩ ꯂꯣꯠꯂꯨꯁꯦ ꯍꯥꯏꯁꯤꯕꯨ? ꯑꯁ ꯑꯩ ꯌꯨꯝꯗꯅꯦ ꯇꯥꯆꯧ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯣꯔꯦꯟ ꯐꯨꯕꯗ ꯂꯣꯏꯔꯅꯤꯕ. ꯑꯗꯨꯅ ꯃꯣꯏ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯇꯝ ꯈꯔ ꯀꯥꯏꯗꯅ ꯂꯣꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯤꯕ ꯋꯥꯅꯤꯗ. ꯑꯁ ꯑꯩ ꯉꯝꯃꯣꯏꯗ. 이반이디 나한와이 스쿨도 좀 띠나락보다 좀나 좀 하이비 와니. 능 야오게라 야오르게라 아잉원데디 까야 토이독대다. 시디 헤따 레이통나 부터 홀게. 그이노니데 타도이. 아이기 비존시가 까마이 샷도이노. 아두나 좀 하이바니다. 낭기 공가오 프리뚜리냐. 색가이라가 사이들 그놈 랑토모. 뚜. 아이. 시나 레이바다네. 능 셋바 로이드까나 시부시니. 이씨, 실 같더니네. 타도이, 아두기 실 미안두부 아이슈 샷비어디 아이슈 시즌나부 야우두이라. 아스, 숨 빽빽 ngang 레이트라수네. 잣닝아가 잣닝해 하요. 잣닝르가 꼭 레호로. 마이방기 꾼조다 하이페땅 빠오 삐그라디 ngasa이 ngai 레르마니. 호이디해. 짜니 뭐 맵나비 맵샤. 아씨, 빼난도 짜게. 잘레시 타도이. 자슬라. 탕원 시디. 잘라 해. 아두부 알랑 도모. 호이디해. 라오거. 그다이다노네 이리 뒤로돌이시고 시대서 꺼내수 하이런디 너무시 따설라가 너리 돌이시 카이노네 이리 떠오시고 하이 자차 너콜보 그다이 레이게 아저보 ꯑꯆꯧꯕ ꯃꯥ ꯀꯔꯤ ꯂꯩꯔꯒꯦ ꯑꯆꯧꯕ ꯑꯝꯇ ꯂꯥꯎꯅꯦꯍꯦ ꯅꯆꯟ ꯅꯨꯄꯤꯗꯣ ꯍꯜꯂꯛꯇꯦꯅꯦ ꯍꯥ 마 ꯀꯩꯗꯧꯔꯒꯦ 자사 ꯅꯆꯟꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯜꯂꯛꯇꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯍꯥꯏ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤꯅꯦ ꯏꯃꯥꯗꯕꯨ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ 이마다디 ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯅꯦ 마 ꯃꯣꯏ ꯑꯦꯛꯖꯥꯝꯗꯣ ꯉꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯕꯒ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯩꯁꯨ ꯑꯦꯛꯖꯥꯝꯗꯨꯒꯤ ꯍꯪꯒꯦꯅ ꯉꯁꯥꯏ ꯃꯥꯏ ꯀꯥ ꯆꯪꯉꯝꯕꯅꯤ ꯑꯗꯨꯗꯨꯁꯨ ꯂꯩꯍꯧꯗꯦꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯑꯁ ꯅꯣꯏ ꯄꯥꯎꯡꯖꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯀꯗꯥꯏꯗꯅꯣꯁꯨ ꯈꯪꯗꯦ ꯌꯥꯏꯃ ꯇꯣꯝꯕ ꯃꯝꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯅꯦ ꯇ ꯍꯪꯍꯧꯔꯨꯁꯤ ꯅꯪ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ ꯑꯩ ꯒꯦꯠ ꯍꯥꯡꯃꯒꯦꯀꯣ ꯌꯥꯝ ꯆꯠꯂꯣ ꯇꯥꯃꯣ ꯑꯩ ꯈꯣꯡꯗ ꯇꯣꯡꯁꯤꯜꯂꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯥꯁꯥ ꯑꯩꯈꯣꯏ ꯃꯥꯅꯤꯅꯦ ꯀꯗꯥꯏ ꯆꯠꯇ꯭ꯔꯤꯖꯥꯠꯅꯣ ꯏꯃꯥ ꯍꯥꯏ ꯀꯥꯏ ꯆꯠꯇꯨꯅꯤ ꯏꯃꯥ ꯊꯝꯍꯧ ꯅꯅꯥꯎꯗꯣ ꯑꯩꯅꯅꯦ ꯂꯧꯕꯨꯛꯇ ꯆꯠꯂꯣꯏꯅ ꯆꯠꯍꯟꯈꯤꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯅꯦꯍꯦ ꯆꯠꯂꯣ ꯅꯪ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯆꯠꯂꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥ ꯂꯥꯏ ꯇꯤꯟꯅꯒ ꯆꯦꯡꯉꯖꯥꯔꯅꯦ ꯍꯥꯏ ꯉꯥꯡ ꯂꯩꯔꯅꯨꯅꯦ ꯅꯪ ꯑꯝꯇ ꯆꯠꯂꯨꯆꯨ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯤꯕ ꯌꯥꯕ ꯊꯤꯗꯣꯔꯒꯦ ꯐꯪꯗ꯭ꯔꯗꯤꯅꯦ ꯑꯩ ꯈꯪꯗꯦꯀꯣ ꯏꯃꯥ ꯍꯥꯏ ꯅꯪ ꯑꯝꯇ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ꯉꯥꯡ ꯂꯩꯔꯅꯨꯅꯦ ꯍꯣꯏ ꯅꯪꯕꯣ ꯏꯃꯥ ꯆꯠꯂꯦ ꯃꯄꯥꯕꯨꯡꯅꯦ ꯇꯧꯔꯤꯗꯨꯅꯅꯦ ꯃꯥꯡꯒꯣꯟꯗꯇ ꯐꯝꯕ ꯂꯩꯕꯗꯨꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯐꯝꯗꯕ ꯀꯗꯥꯏꯗꯅꯣꯅꯦ ꯃꯗꯨꯏ ꯑꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩꯕꯣ ꯄꯥꯕꯨꯡ
ꯆꯥꯁꯥ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯅ ꯂꯩꯅ ꯅꯆꯟꯗꯨꯅ ꯊꯣꯛꯈꯤꯕꯕꯨ ꯀꯅꯥꯃꯠꯇꯅ ꯈꯪꯍꯧꯗꯦ ꯍꯥꯏꯕꯁꯦ ꯏꯄꯥ ꯅꯈꯣꯏꯕꯨ ꯋꯥꯔꯧꯏꯀꯣ ꯑꯩ ꯃꯇꯝꯗꯨꯗ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯦ ꯃꯣꯏ ꯊꯥꯆꯧ ꯇꯟꯖꯥꯗꯣ ꯑꯩ ꯐꯤ ꯀꯟꯅ ꯁꯨꯗꯅ ꯂꯩꯔꯨꯔꯦ ꯑꯩ ꯀꯔꯤꯒꯨꯝꯕꯅꯦ ꯏꯆꯜꯗꯨꯅ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯇꯥꯆꯧ 이따이마다 했다 다녀곰시다 ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯆꯟꯗꯣ ꯐꯪꯅꯕ ꯑꯝꯇ ꯊꯤꯈꯤꯁꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯦ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯉꯥꯏꯈꯣ ꯑꯆꯧꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯃꯁꯤ ꯅꯆꯜꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅꯅꯦ ꯃꯅꯥ ꯃꯅꯤ ꯅꯥꯏꯅꯗꯅꯅꯦ ꯅꯃꯥꯒ ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯅꯆꯜꯗꯣ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯄꯥꯕꯨꯡ ꯕꯥꯕꯣꯟ ꯆꯦꯡꯒꯤ ꯆꯣꯡꯈꯤꯕ ꯑꯣꯏꯔꯝꯃꯒꯗꯤ ꯋꯥꯍꯟꯕ ꯂꯥꯛꯐꯝ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯑꯩ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯀꯞꯀꯅꯨ ꯀꯩꯗꯧꯔꯒꯦ ꯆꯥꯁꯥ ꯑꯩ ꯅꯈꯣꯏꯕꯨ ꯋꯥꯔꯧꯏꯀꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯏꯃꯥ ꯀꯞꯀꯅꯨꯁꯦ ꯀꯔꯤꯝꯇ ꯈꯟꯒꯅꯣꯕꯁꯦ ꯍꯥꯏ ꯀꯔꯤ ꯀꯃꯥꯏ ꯇꯧꯔꯦ ꯇꯥꯆꯧ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯀꯅꯥꯝꯇꯅ ꯈꯪꯉꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯆꯧꯕ ꯏꯃꯥ ꯌꯥꯏꯃ ꯃꯥ ꯑꯇꯣꯝꯕ ꯅꯆꯟꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯅꯆꯟꯒꯤ ꯈꯜꯂꯨꯕꯗ ꯏꯃꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯏꯃꯥ ꯁꯤ ꯀꯞꯀꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯕꯨ ꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯅꯆꯥꯅꯅꯦ ꯋꯥꯁꯛꯇꯅ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯜꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯗꯅ ꯐꯪꯅꯕ ꯊꯤꯔꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯄꯣꯔꯛꯀꯦꯕ ꯀꯞꯄꯅꯨꯁꯦ ꯀꯞꯄꯅꯣꯕ ꯑꯩꯈꯣꯏ ꯁꯣꯏ ꯄꯣꯔꯛꯀꯦꯕ ꯏꯃꯥ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯇꯥꯃꯣ ꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯕꯗꯨꯅꯤꯅꯦ ꯁꯤ ꯅꯨꯄꯥꯁꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯈꯔ ꯌꯦꯡꯒꯦ ꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯂꯦꯇꯦꯁ ꯂꯥꯛꯄꯅꯤ ꯇꯥꯃꯣ ꯁꯤ ꯀꯌꯥ ꯄꯤꯒꯦ 2,200 ꯌꯣꯟꯕꯅꯤ 2,200 ꯈꯛ ꯄꯤꯕꯤꯔꯝꯃꯣꯅꯦ ꯑꯁ ꯇꯥꯃꯣ ꯁꯤꯗꯩ ꯇꯥꯡꯕꯗꯤ ꯂꯩꯇ꯭ꯔꯕꯣ ꯇꯥꯅꯤꯡꯗꯦꯍꯦ ꯄꯦꯠ ꯄꯦꯠ ꯍꯦ ꯉꯥꯡꯉꯗꯅ ꯁꯤꯕꯨ ꯅꯪ ꯅꯃꯥ ꯄꯣꯛꯄꯗꯩ ꯁꯦꯠꯆꯔꯕꯣ ꯇꯥꯃꯣ ꯐꯨꯔꯤꯠ ꯈꯔꯒ ꯌꯦꯡꯒꯦ ꯌꯥꯅꯤ ꯁꯤ ꯌꯦꯡꯉꯨ ꯇꯥꯃꯣ ꯁꯤꯗꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯃꯒ ꯇꯥꯃꯣ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯣꯏ ꯑꯇꯩ ꯐꯖꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨ ꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯛꯆꯔꯅꯤ ꯁꯤ ꯃꯆꯨꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯅꯪ ꯑꯗꯨꯝ ꯂꯤꯠꯀꯗꯕꯅꯤꯀோ ꯇꯥꯃꯣ ꯁꯤꯁꯨ ꯂꯧꯔꯒꯦ ꯍꯣꯏ ꯊꯥꯗꯣꯛꯑꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯇꯩ ꯌꯥꯎꯔꯁꯨꯅꯦ ꯂꯣꯏ ꯂꯧ ꯑꯩ ꯀꯩꯝ ꯁꯥꯎꯕꯤꯔꯣꯏꯕ ꯃꯁꯤ ꯇꯧꯔꯛꯑꯗꯝꯅꯤ ꯁꯤ ꯆꯠꯂꯁꯤ ꯊꯥꯗꯣꯛꯑꯦ ꯅꯪꯅ ꯉꯁꯥꯏ ꯀꯩꯀꯩ ꯃꯌꯥꯝ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯀꯧꯔꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯄꯦꯠ ꯄꯦꯠ ꯍꯦ ꯉꯥꯡꯉꯗꯅ ꯂꯥꯛꯇ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯤ ꯕꯦꯝꯃ ꯀꯔꯤ ꯆꯥꯁꯤꯒꯦ ꯇꯥꯃꯣ ꯑꯍꯥꯎ ꯉꯥꯛꯇ ꯄꯤꯕꯤꯔꯛꯑꯣ ꯇꯥꯃꯣ ꯃꯣꯔꯣꯛ ꯌꯥꯝ ꯊꯤ ꯁꯥꯕ ꯑꯆꯥꯄꯣꯠꯇꯤ ꯌꯥꯎꯗ꯭ꯔꯣ ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯣ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕ ꯑꯆꯥꯄꯣꯠꯇꯤ ꯌꯥꯎꯗꯦꯅꯦꯍꯦ ꯀꯩꯅꯣꯅꯤꯗ ꯇꯥꯃꯣ ꯃꯤꯁꯦ ꯃꯃꯤꯠ ꯃꯅꯥ ꯈꯔ ꯁꯤꯡꯍꯟꯒꯦ ꯇꯧꯕ ꯃꯤꯅꯨꯗꯨ ꯄꯤꯔꯒꯅꯦ ꯑꯝꯇ ꯌꯦꯡꯍꯜꯂꯨꯁꯨ ꯁꯤ ꯑꯅꯤꯁꯦ ꯄꯤꯕꯤꯔꯛꯑꯣ ꯊꯥꯗꯣꯛꯑꯦ ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯆꯥꯄꯣꯠꯇꯨꯕꯨ ꯅꯪꯕꯨ ꯆꯥꯈ꯭ꯔꯕꯣ ꯍꯥꯎꯕ꯭ꯔꯣꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯅꯍꯥꯟꯁꯨꯅꯦ ꯑꯁꯤ ꯑꯆꯥꯄꯣꯠꯁꯦ ꯆꯥꯔꯨꯕꯗꯩꯅꯦ ꯃꯤ ꯑꯅꯤ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯝꯅꯤ ꯑꯦꯔꯥ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯁꯤꯗ ꯅꯪꯗꯤꯅꯦ ꯁꯤꯔꯁꯨ ꯑꯍꯥꯎ ꯆꯥꯔꯒ ꯁꯤꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯊꯥꯗꯣꯛꯑꯦ ꯅꯪꯁꯤ ꯀꯤꯕ ꯃꯧꯁꯤꯜꯂꯛꯑꯦ ꯌꯥꯔꯦ ꯄꯦꯠ ꯄꯦꯠ ꯌꯥꯝ ꯉꯥꯡ ꯂꯩꯔꯅꯨ ꯑꯗꯨ ꯊꯥꯗꯣꯛꯑꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯣ
ꯑꯁ ꯌꯥꯝ ꯃꯣꯠꯂꯦ ꯈꯔ ꯅꯥꯝ ꯑꯝꯇ ꯂꯩꯁꯦꯕ ꯑꯅꯥꯟ ꯑꯅꯥꯟꯕꯒ ꯌꯥꯝ ꯈꯜꯂꯗꯅ ꯊꯦꯡꯈꯤꯅꯤꯀꯣ ꯄ꯭ꯔꯣꯄꯞ ꯆꯥꯎ ꯑꯗꯨꯒ ꯆꯠꯂꯗꯝꯅꯤ ꯍꯥꯎꯔꯦ ꯁꯤꯗꯤ ꯑꯁ ꯍꯥꯎꯔꯦ ꯁꯤꯗꯤ ꯄ꯭ꯔꯣꯄꯞ ꯆꯥꯁꯜꯂꯣ ꯊꯦꯡꯈꯤꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯃꯇꯤꯛ ꯐꯖꯅ ꯂꯥꯎ ꯆꯠꯅꯤꯀꯣ ꯁꯦ ꯃꯃꯥ ꯃꯄꯥꯅ ꯁꯨꯡꯄꯤ ꯄꯤꯖꯔꯝꯃꯔꯣꯏ ꯑꯣꯏ ꯐꯨꯜꯂꯒ ꯁꯤꯕ ꯇꯥꯔꯦꯅꯦ ꯇꯝ ꯇꯝ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯅꯨꯡꯊꯤꯡꯒꯅꯤꯗꯨꯗ ꯆꯥꯕꯤꯕꯅꯦ ꯅꯪꯗꯝꯗ ꯆꯥꯍꯧꯔꯣ ꯏꯕꯨꯡꯉꯣ ꯑꯩ ꯁꯦꯜ ꯄꯤꯔꯨꯒꯦ ꯇꯥꯃꯣ ꯀꯌꯥ ꯇꯥꯔꯦ ꯆꯍꯨꯝ ꯌꯥꯡꯈꯩ ꯇꯥꯔꯦ 이베마 ꯊꯤꯕ ꯆꯠꯈꯤꯕ ꯃꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯃꯠꯇꯁꯨ ꯍꯜꯂꯛꯇꯦ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯆꯥꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯅ ꯍꯜꯂꯛꯇꯕꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯇꯨꯝꯗꯅ ꯂꯩꯊꯣꯛꯄ ꯉꯝꯃꯦꯕ ꯃꯣꯏ ꯄꯥꯕꯨꯡ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣꯕ ꯁꯤꯕꯣ ꯃꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯨ ꯃꯃꯥ ꯃꯤ ꯃꯃꯥꯡ ꯐꯖꯔꯤꯕ꯭ꯔꯅꯦꯍꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯍꯥꯏꯕꯅꯦ ꯃꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯗꯅ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯟꯗꯧꯔꯤꯕꯅꯣ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯥꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯍꯜꯂꯛꯈꯤꯗꯕ ꯀꯗꯥꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇꯗꯤ ꯊꯤꯔꯨꯆꯣꯗꯅ ꯃꯃꯥ ꯏꯪꯒ ꯏꯪꯉꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯟꯕꯨ ꯇꯜꯂꯦꯗ ꯕꯨꯡ ꯑꯆꯧꯕ ꯍꯩ ꯀꯃꯥꯏꯅ ꯇꯧꯔꯦ ꯏꯃꯥ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯪꯕ